Manipur Lengang Sinduna Humra Suba Territorial Army Day ngasi ahanba Manipur Rifles ki Banquet Hall da pangthokre. Thorom aduda Manipur ki Chief Minister N Biren amadi Deputy Chief Minister Y Kumar na athoiba lengbir pasingwaina saruk yakhi. Mahatma Gandhi ki chamag yangkai suba mapok kumon ga mari leinana National Students Union of India na sinduna Run for Peace, Unity and Progress haiba theme da ahanba state level mini marathon ama Manipur University ki gate gi lamthakre. Lamjel adu kangla gi nongchup thongba gate lam thungpham oikhi. Thasi ani dagi tarama fawasa thagadaba Sramdhan campaign ga mari leinana Gram Panchayat Development Plan lisingani kumathoi semnaba amadi Swachhata Pakhwada lisingani tarampan gi senthang pithanaba gi pandamda Larianza Mairau Gram Panchayat ki anirak suba special gram sabha pangthokre. Imphal West District Police Commando gi kangbu amana pawbi tek mayai lekai da laiba yum amada thiba humbagi thabak sathabada miyoi ama brown sugar organic singnaba polam kaya ga konana phagat pangamkre. Farwa miyoi adugi mamingna MD Satar atopa mingna Ithem kawe. Myanmar da training torpa ulfa ai gi miyoi ama bongi machak singa loinana Assam gi Tinsukia dagi fare. Mumbai gi Harbour line da local train ama mai chakre ka hena asokapan ama ngata di yahogdre hairi. Chinese President Xi Jinping lakliba October 13 amadi 12 da India da lakadori. Mahaki kongchat asida Chennai da pangthokadaba anirak suba informal summit da saruk yagadori.